Teledos Manipur Namyambu Taram Okcheri. Ngasigi video asida mystery oiraba thaudok sing amati hojik malemgi mafam kya da thokliba angakpa thaudok kya samudra manungda thokliba angakpa thaudok kya na chingba yam interesting oigadorba topic ta yumpham oiba video ama puduna lakchari samudra gi luraba irol nungdagi numit ki mangal machit ama phaw phangdaba mafamda leiba aduga makhoina leiroidaba mafamda saphonglakpa adumlaba angakpa thaudok kya ख्वाइदगी साथीबा जीवा अदुगुमलबा धर्म क्यादा लई हाइना थाजनरिबा लेवियाथान थेंगनबगी इंसिडेंट कमदौना नेचरदा असिगुम्बा थौदोक सिंग हदकता तोइना थोकलिबा नत्रगना मसिबु अचौबा यामना साथीबा थौदोक अमगी खुदम चांगदम पीरिबरा नत्रगना अरिबा मतमगी समुद्र इरोलनुंगी जीवा साफोंगलकदौरिबरा लाइक अमदी सब्सक्राइब बटन दा नमसिन बिदुना वीडियो रोमदा माय ओनसिलसी सोमना अमुक्तंग वकल सागतपि करिगुम्बा सोमना फजरबा सी विस्ता चटली हाइना अदुगा खंगौदना यामना स्ट्रेंस ओइबा पोसक अमा थेंगनरे असांगबा लिनगुम्बा अदुगा लंगट्रिक लंगबा nga अमा लेंगोइदा लेरंबा थेंगनरे हाइना मसिमक नॉर्मल ओइबा nga अमदी ओइरोइदौरि Oarfish हाइदुना खंगनबा समुद्रगी फिट लिसिंग लुबा इरोलुंगदा लेबा अदुगुमलबा nga मखल अमा ओइगदौरिबनी nga मखल असिबु Doomsday fish हाइदुनासु खंगनै मसिबु Doomsday fish हाइरबगी मरमदी हाइरबा nga मखल असिना हेक थोरकपा मतमदा डिजास्टर क्या अमा थोई वाफम असि अरिबा लाइरिक अमगी वारी नति मसि हौजिक 2025 असिदा थोकलबनी 2025 की फेब्रुआरी थादा फुट 12 सांगबा Oarfish अमा मेक्सिको दा लेबा बाजा कैलिफोर्निया बीच दा थेंगनखि मदु उबदा मियोय क्या सोक ओइखि थौदोक असिगी नुमित खरनिगी ममांगदा अटलांटिक ओशन दा लेबा लांजरोड कौबा आइलैंड अमदसु Oarfish अमसु थोरकपा थेंगनखि अदुगा ममांगी चही 2024 दना Oarfish अहुम कैलिफोर्निया गी समुद्र मपाल दा थेंगनखि अदुबु करिगी दमकता समुद्रगी लुख्रबा इरोलुंगदा लेबा nga असना इखंग खंगौदना थोरकलिबा जापान दा Oarfish असिबु रिग्यू नो सुकाई हाइदुना खंगनै मसिगी आथ्रदी मेसेंजर ऑफ सी गॉड हाइबनी ngasi chahi cha kyadagi Japanese fishermen singna thajnai madudi karigumba nga makal asina thorakpa haibasi karigumba fattaba thodok amagi khudamni haina yuha haba tsunami amadi akanba nonglei nuksit kya ama lakani haibagi khudamni haina thajnai matang asda khanaba yaba akiba thodok ama hairagadi Japan gi Fukushima da 2011 da thokiba yama chawba earthquake atuda Japan pumba nikhanki amadi masina achauba tsunami su thokanki thodok asi thoktringaida mafam adugi samudra mapanda Oarfish kun tha khargi mamangda thengnaki masibu coincidence ama oigedoribra natragana masina achauba para ama oigedoribra handakta thodok asiga mari lenana social media platform kya da masigi pauna pungchai chaiki achauba earthquake ama soidna laklangani haibagi rumors na wai chaiki हौकिबा चाही 2024 अगस्त तसु कैलिफोर्निया गी समुद्र मपालदा nga मखल असि थेंगनखि मसिगी नुमित खरनिगी मतुंगदा 4.6 मैग्नीट्यूड की earthquake अमना लॉस एंजलिस नि खनखि अमुकसु चाही अदुमकी नवंबर थादा अतोपा Oarfish अमा अमुक थेंगनखि अदुगा था अमगी मतुंगदा यूएस की वेस्ट कोस्ट 7.0 मैग्नीट्यूड की earthquake अमसु थोखि मसिबु तसेंगना Doomsday fish अमा ओइगदौरिब्रा अदुगा मियोइबा एखोइदा करंबा पावबु पीरिबा हौजिक अमुक इंडिया दा थोपा थौदोक खरा अमुक येंगसि ओडिशा दा चाही खुदिंगी ओलिव रिडली टर्टल्स हाइदुना खंगनबा टर्टल्स असना मफम असगी समुद्र मपाल दा मरु ओइना गारीमाता बीच असदा मरुम कोकपा काखलै मसिसु नेचर गी अंगकपसिंगी मनुंगदा अमनि हाइबि अदुबु हंदकी चाही 2025 असददी हानगा मानदबा थवोंग अमा थोकले हंदक्ति यामना ngankhatna thengusing asi lakle aduga masingsu yamna hengatle scientist singna hairi madudi chaurakna thengu lak manga romna marum koknaba mafam isda lakle haina amukasu masdagi hena ngagliba amana thengu kharadi samudra mapal lan khalaktuna leire aduga amuk samudra da hanagumna handre hairi orissa gi ngami singna asumna hairi handaki chahi asidi karigumba ama thokatoba mali haina Mahausana thengu mayam sing asi marum he kokpa loibaga samudra da kumthaki adabu handakti kangphaldagi hallu yadre haina ngami amana su local news ta asumna phongdukhi madudi handaki chahi asidi samudra asi hanaga manadre pothadaba amugumna tawi haina mayam sing asibu handakta Oarfish thorakhiba aduga kari mari leinariba
natragana thengusing aduna karigumba aikhoina phawba ngamdaba khudam changdam phangba oigadawribra scientists na khalli madudi ocean water asi sagalakpadagini hain handaki chahi asda Odisha gi sea temperature asi khwaidagi wangba haibatu oire thengusing na ayingba amadi aruba mafamgi ising pami aduna isingi maisadagi kanjanaba thengusing na kangphalda kakalagliba asi matang asda hangliba wahangdi karigumba samudra irolung asigi temperature asna honglakpa asna samudra irolung dagi makhal kya gi aikhoina khangriba aliens life kya khudam oina Oarfish asna chingba nga sing asna athen mafamda lakliba haiba asi samudra gi luraba irolungda kari oiramba yai haiba adu video asna makha tarakpada mok khangminasi amuk samudra gi luraba irolung gi taibang da chatsi samudra gi luraba irolung asidi ikhoina khangba saruk yamne yamde mafam asidi yamna sathina mami isingsu ingi amadi pressure su kya yamna wangi haibabu kar amabu kauta amagumna subchin hanba ngami mafam asida leiriba jiba panba sing asidi aliens ka chap mane angler fish saiduna khangnaba nga aduga makokta arangba yawi aikhoina chanariba dinner plate muk chaw mumit pali aduga Oarfish asina isingda leiba linsu mali jiba sing asidi amamba amadi kalaba pressure da leiba ngamba jiba ngaktani adubu karigidamakta handakta mafam asibu thadokna lakhiba amukasu February 2025 ta Tenerife haiba Spain da leiba island amada divers singa angler fish asi leiramba thengnaki haiba nga makal asidi midnight zone haiba numitki mangal sunglok yogdaba mafam da leiba nga makal amani expert singna haiba thawdok asi normal nate haina hainari karigumba aikhoina khangdaba posak amana asigumba jiva sing asibu athenba isingda lakhalle thawdok sing asida scientist singna kari haiba scientist singna thogliba thawdok asigi oibe aba maram khara pirakle khwaidigi ihananba maram asidi climate change asini temperature saglapuna maram oiraga ocean sing asisu saba hendlakde masna maram oiraga aruba samudragi ising leimaida stable oidre matam amadadi yamna ingba amadi mong hadaba ama oirambani haujikti leimaidagi asaba ising samudragi irolungda tin khiduna mafam asigi isingda akaiba yamna piri ani suba asidi ocean current asini samudragi highway ni hainariba ocean current asisu honglakli haiba current asina samudragi irolungda leiriba jiba singi machinjak amadi oxygen puribani karigumba masi honglako matamda jiba kya amasu leifam honglakani aduga ahum suba asina ising manungda thokpa earthquake kya na samudragi leimaida akaiba kya ama thokanduna gas kya thadorkpa aduga ocean gi leimaida su toina ni khali amukasu handaki chahi achida Tasmania gi samudra mapalda dolphin gi species ama oiriba false killer whales chamag yankai kakalakki adubu ayamana loina sikhi whales singna makoigi lambi asi khonjel sinaduna navigate tawi aduga karigumba ocean gi signal asina kairakpa matamda khudam oina noise pollution na thoganba natragana honglakliba ocean currents na maram oiraga makoigi lambi da akaiba piramba yari tasengna hairabada makoigi GPS asi yadabaga chap manari hawjik phawda thokliba thokdoksing asina loina mari leni haina lawpa yakadawribra amukaso hena ngakpa miyamna yamna kinaba wafum amasu lairi karigumba mahausana pirakliba khudam changdam sing asina yamna chawba khudong thiba ama lakani haina haiba oiramlabdi malemda leiriba lamlamgi ariba wari kyada khudam oina India Greece amadi even Bible da fawba ngangnaba ama leiri madudi Leviathan kauba sea monster ama lei haina India gi Mahabharata amadi Puranas ta suyauri madudi samudra da sathina chawrba creatures khudam oina makara natraga timingla gi wari suyauri asigumba sathina chawrba samudra gi creatures kya amamuk hoglakpagi oithokpa leiraba chatla Leviathan haiba creature asdi yam sathina chawba jahas mapum ama yosin mangamba adumlaba jiba amani malemgi akoibida leiriba ngami kyana samudra da yam sathina chawkraba mami ubagi wari su yamna leikre aduga 2025 ta su myoi kharana thingnaki haina hainari Japan da su ngami amana mahaki hi adugi makhada yam chawba shape ama uki haina report tawri asumna su hainari haiba mami adu yam sathina chawi whale amagi mami oigani thajade haina
Mexico Oarfish ukrabagi matungda diver amana samudra manungda yamna sathina chawba posak ama mangkibasu uhawi haina haini. Mayamsing asi asengbara natraga imagination ama oigadawribra. Hojik phawi oina scientist singna hairi madudi Leviathan oibagi praman amata leite haina. Matang asida aikoina khangba yaba wafamdi ngasi phawda miyebna samudragi saruk chada manga khaktani thijinba ngamliba ase aduga lemhoriba chada mawda manga aduna hojik phawa mystery oine leiribi. Haukiba chahida Chilida researchers singna anoba species chamarom samudragi manungda leiba ching amadagi phamki. Jiba mayam sing adu ngasi phawba miyebna amuktasu ukidriba ngaktani. Aduna aikoina khangdaba asuk yamna leiriba asina haibadi Leviathan gumba sathina chawrba jiba kya samudragi irolungda leirabra aduga honglakliba mahausa amadi khutsemgi thawungna makoida akaiba pirabra haiba wafam asini. Atopa thaudok amadana video ama internet viral oiraki haiba video asta Kerala gi samudra mapal amada nga mayam ama chongkhalaki nga mayam na pungong ngauki ngami aduna yamna su harauki adubu mafam adugi myoy singnadi atopa maike amada yengli maramdi nga singna hektama kangphal da karakadaba nate karigumba maram amadi soidna leifam thu i haina mathakta thokriba thodok sing asiga mari lenena scientist singna kari hairiba Japan gi maming chalaba scientist Dr. Hiroyuki Motomuran asumna hairi madudi Oarfish Thorakpaga earthquake ka kari sumari lena de haina masidi sumatagi thajana bini haina newspaper da phongdoki haiba nga makal asina masanar ko matam natragana akanba ocean current thengnaba matamda uba phangani haina 2019 gi study amagi matung ina Oarfish Thorakpa sahi sing adu check tawu matamda disaster thokpagi pattern sing aduga kari sumari lena de haina hairi aduga Doomsday fish asti moming khaktani masina aikoida atopa khudam changdum piba oiramdaba yai haina phongdokli hojik ocean sing asisu yamna athuba khongjel da honglakli samudra ge ising saglakpana deep sea creatures kya mayum thadoktuna anoba mafam kya thiba hongnarakli deep sea asida oxygen gi level asisu nemtharakli masi yamna chawpa problem amani Orissa da uriba yamlaba thengu mayam sing aduna khudamni makoina anoba mafam kya da adapt tawnaba honarakli adubu whale singi oinadi ship ta yauriba sonar amadi sagalakliba samudragi ising asina makoida makok ngholamba yai amukasu researchers singna asumna khali madudi samudragi manungda leiba maigi ching pokhairakpa amadi earthquake asina su thokalamba yai haina handaki chahi achida scientists singna Pacific Ocean gi leimaidagi yamlo methane gas ki bubbles kyamarum karakpa thengnaki han thorpa gas ki changdagi yama sathina henba thengnaki asigumba thokdok sing asina deep sea life singda akaiba yamna piramgani aduna mayum hongba oirambasu yari hojik thokliba thokdok sing asida aikoida kari karamba message piriba natragana deep sea creatures khudam oina Oarfish anglerfish amati Orissa gi thengu mayam sing asina aikoida climate change gi message piriba makoina pothatraba samudragi imaidagi masa kanjanaba chelibra natragana ariba matamgi chawkraba jiba Leviathan gumba amana mamlaba samudragi irolungda naikhairabra adubu wafam amadi yamna chumne madudi samudra asina aikoida wa ngangli haiba adubu wahang asi aikoina taribra haiba asini Orissa gi beach tagi Mexico amadi Japan gi samudra mapanda thokliba angakpa thodok sing asidi asengbani hojik 2025 asida aikoi gi mangda thoklaba ngaktani Doomsday ama Thorakpa amamuk natrabasu achouba ahongba amadi leire aduga mahausana aikoidagi mateng niri natragana matam kyadagi linaraklaba wari de yumpham oiba achouba thoktok ama soidana thoklagani haiba somna kari khanbibage haiba adu comment soidana tawsinbiramu video asibu enjoy tawirabadi soidana like share amadi channel asda subscribe tawsinbiramasu kawbiramganu mathangi video damo thengnarasi